इंडिया की प्रेसिडेंट प्रणब मुखर्जी यावना हयेंग खोंजोम की खेब चिंगदा खोंजोम नुमित थोरम पांगथोकननबा सेम साबा लोइरे बॉर्डर फेंसिंग की थबक थोरम खुदिमक ngasiदagi matam kaltana khul gi ningthausinna semba committee amana thingjingkhre amadi माइनर इरिगेशन डिपार्टमेंट चिंगी मफम कयादा थबक निंथिना पाइखतना सेल लौथोतुना लेरे हाइरे खुरमजरी मियंग ताबिरु बिस्मु ताराम ओचरी हौजिक मपुंगबा पाउसेंग Manipur government सिंधुना हयेंग खोंजोम की खेब चिंगदा इंडिया की प्रेसिडेंट प्रणब मुखर्जी यावना खोंजोम नुमित थोरम पांगथोकनबा सेम साबा लोइरे प्रेसिडेंट की खोंजोद असि येंगलगा ngaksenbagi thabak hena kansinkhre हयेंग नुथिल पुंग अहुम ताबा मतमदा प्रेसिडेंटना खोंजोम वा मोनुमेंट मियामदा कतोकनी प्रेसिडेंट लुचिंगदुना खोंजोम तुरेलदा हेकलेका तमगनी तुंगदा चीफ मिनिस्टर ओक्रम इबोबिना मियामबु तारामना ओपगी वारल थमगनी Manipur की गवर्नर वी सन्मुगानाथन अमसुंग प्रेसिडेंट प्रणब मुखर्जीना मखोइगी वारसु थमगनी हयेंग इंडिया की प्रेसिडेंट प्रणब मुखर्जीना सरुक यादुना पांगथोकदोरिबा खोंजोम दे थोरम अमदी मेगा टूरिस्ट सेंटर संगागदोरिबा सिग मरी लेना ngasi चीफ मिनिस्टर ओक्रम इबोबिना सेंगत सागलिबसिंग यंगसिंख्रे चीफ मिनिस्टर ना मपुंग ओइबा थोरम पांगथोपम अमदी प्रेसिडेंट की हेलीकॉप्टर तागदोरिबा डिस्ट्रिक्ट स्पोर्ट्स कॉम्प्लेक्स दा सेमगलिबा हेलीपैड यंगसिंखी चीफ मिनिस्टर की खोंचत अदुदा एमएलए पी ब्रोजेन डीसी थौबाल टी रंजित एसपी राधेश्याम अमदी अतै ऑफिशियल क्यासु लोइनखी खोंजोम दे थोरम का मरी लेना ब्लड डोनेशन दे थोरम अमा डिस्ट्रिक्ट हॉस्पिटल थौबाल दा पांगथोकरे District Health Society Thawbal na District Administration Thawbal Khangabok and Association of Voluntary Blood Donors Manipur Thawbal District Branch Blood Bank and Transfusion Unit District Hospital Thawbal amadi NSS Unit 2 Waikomani Girls College Thawbal ga kusamnaduna pangthokeba kem aduda mioi kunthra mangana EPK Pangal Political Forum na sindura ngasi marirak shiba khongjom de ningsing thorom kaikhu mayai lekai da leba SNR Clinic da pangthokre tharamada MPP की President and Soba Kiran PPF Women Wing की President Najima Begum Chief Advisor AR Khan Sitara Begum amasung wangangloi MI Khan susaruk yaki MI Khan na khongjom landa pangal kuntraga nithoi saruk yaki makoi manungda mioi ahum sikhi landfam asida pangal saruk yaki bahaiba asi Manipur government na ngasi fawba Sakhang bidri yelomi oina sakhang bidaba pangal sing khongjom lan gi matamda kari amata yaukidabagum khalana naba thawaina sinbra haina chingnaba leibadagi sarkar na pangthopa ningsing tharomgi nongma watlingai da pangal gi oina pangthopani sarkar na sakhangdriba pawba takshinba oina tharomasi chathakigani haike Jariye nariba border fencing की issue खुदिमक थेंगननबा नौना कमिटी अमा सेमले कमिटी असिना border fencing की थबक थोरम खुदिमक ngasiदagi matam kaktana thingjile haina HM की president N Rajendra na phongdokre HM की advisor BB Sharma की uripok taleba yimda pangthokiba pawgi mifam aduda नौना सेमलबा कमिटी असigi थौपुब सिंसु सरया के HM की general secretary ngachonmi ramsangna कमिटी असि चांदल अमदी उखरुगी border दा लेबा खुल सिंगी निंगथौ सिंह Jingsang lakpasing amadi village chief singa pullaga semba committee ni committee asige convener D Solomon Maring amadi general secretary na Kotha Khulgi ke iboyamana oiragani Manipur sarkar na border issue gi che nariba wafam sing matam chana loisindabadagi amadi praja singi apamagi mayokta border fencing khabagi thabak chathabagi mayokta committee asi semani haike committee asi गी कन्वेनर डी सोलोमन मरिंगना सरकार ना border fencing गी थबक थोरम तोरप मतमदा कमिटी असि याहनगदबनी करिगुंबा सरकार ना कमिटी ने पामलेबा थबक थोरम सिंगी मायोक्ता थबक चथरकलबदी मदुबु चपचाना कमिटी असिना मायोकनगनी हाइके एचएम गी प्रेसिडेंट एन राजेंद्र ना मणिपुर सरकार ना ममांगदा हाइपा कमिटी सेमदुना येंगशिलबा मतुंगदा खारिबा फेंसिंग असि border fencing नति security fencing ने हाइकिबा अमदी हंदकता था खरगी ममांगदा क्वाता खुनौदा सर्वे ऑफ इंडिया गे मिहु सिंह लाक्तुना नारोल द चंगदुना फेंसिंग गी फिबम यंगसिलंबा चीफ मिनिस्टर ना खंगदे हाइबा वाफम था अमगी मनुंगदा सिंगदोकदबनि हाइना
Ichamna thamkiba wafam Chief Minister na tumina lesinba pende Icham amadi paumi sing yawa mihut kangbo amana handakta Manipur gi thainadagi lejaraklaba border fencing gi mafam chapsana putoktuna Sarkar da madugi report pikraba fawba Sarkar na madugi chapsaba thabak oina onthoroktababu pendabasu phongdokhe Sekali ini orang siam nasi mana mana Manipur gilam yang siapa tu mang biar harga apa gilam nasi mana tu sama posi mak kari kangri beno kerana mereka ni ezra lagi adu lagi ke targa sunang nang ki bawa tu thama ki manung dah apa Manipur miam dah cendok piu hai tu nang ngarang pausi apa isam deadline pijak bani adu cendok piu dominan lagi pun nama orang kan dah nasi apa Sanglaba, aku kota kurang tu kena horkan dah ukul bau kita village 40 rongi aku ningthok sing pulakan dah aku kami kini siapa kan dengan sidi aku ini warik aku lore kerana warik aku kunjat sing yau terba aku kami ti yau terba masih any sama aku forum madu aku boycott dore aku thawai ga aku ini langgo wana gani dengan sidi aku kunjat mana aku dengan sidi Manipur Sarkar na Chingi mafam kaya da chakwa thorangi thabak kaya paikhat li haina media amadi miyam tinba mafam da yamna toina laurabasu Tamenglong district ki manung chanba Khawpum area da minor irrigation department na tongan ba scheme kaya gi makada paikhat kadaba thabak sing thabak tawdana paisa lawthokhiba amadi suriba thabak khara adusu quality control tawdre hari atsumge kangbu amana thizinbada asoiba aramba kaya asi thengnarakibani atsumge education secretary Lovejoy Simre finance secretary India Social and Cultural Secretary Velan amadi Jelenrong Student Union Khawpum area ge ko convener zona yauna yengsinkiba aduda Ministry of Water Resource Scheme gi makada AIBP na Manipur da ingnesini supna mapandagi ingnesini 13 fawbada work program chamaga humfuga manga hapke hariba thabak sing asi record ki matung inadi loide haikre adum oinamak paikhat taba thabak mafum kay yawre hari amarom da ingnesini 13 da work program marfudra mapan yawduna Hauzik thabak paikaliba asi quality control tawdaba kaya yawre hari mafam asida leiriba taurin pungkhulda lawfam singda ising pinanaba canal chananaba amadi tongan ba thabak shunanaba lupa lakh 50 ge senfam hauzik fawba thabak amata paikhatana leiri taurin pungkhul gi ahal amana Manipur Sarkar na chingtam thong manana thabak paikhali haibasu mafam asida suriba thabaki mawong mataw asi pendre minor irrigation department na lawda ising pibagi thabak shukiba leite Sarkar na athuba matamda Yengshin halingi haina phungdorokli Semba mafam sidi semdi de haibdi roina ukre akhoi officer sing lakpa aduna so maram aduna matung mamaida akhoi se law uwa matamda ising watna khana chaina ba se laidana ba amuk hanna tawbiu hana akhoi ge sap singda epin tawjari adugo akhoi praja punamak se mayam the nongsi sana duna laigada bo amuk khana gada ba tawri bese yamna phatte achi gumba thikha oirso kana oirso achi gumba tawche aduna akhoi singda thabak yamna tawi han sarkar ha bese order jam thorangani ha horan tin thiba laida laibadagi akhoi sing tamse khana gada thokli bese achi gumba corruption tawba phatta ba mi majam laibadagi ni ha akhoi na akhoi lariba sahib sing la so officer sing so epin tawjari amuk hanna tawbi na ba Atsumge Education Secretary Lovejoy Simre na minor irrigation department na mafam asida chada kun khaktamak thabak shuraga prajagi kanagadaba project kaya ge senfam lokthotuna leire mari lenaba ministry da che thaduna khangalagani jingi mafam singda paikhaliba thabak thoram sing leptana yengsingge ni haina phungdolali Government should investigate thoroughly. Higher ups should watch this matter seriously because the work 2009 to 13 it has been claimed as 165 work allocation but nothing 80% nothing I should say 80% is totally failed. We can say that around 20% we can assist that it has been done, but all those done things like RCC construction, cement reinforcement construction is all cracked and broken with below the standard. Report all this documentation of a video game, these things, and we will send it to the Ministry of Water Resource to take up the necessary action. Until that, we will not remain silent. Khongjom nomina lakpada Manipur Governor V Sanmuganathan na Manipur miyam da proposal pirakli
Jahi Kudingi April Kulumdabu Kongjom Numit Haina English Machanipan Marfudra Mathoigi Anglo Manipuri Wada Kalaba British Kimayota Aroba Mikup Fawa Lanteng Nakiba Manipurgi Tona Faba Mapari Singuning Singduna Pangtoi Makoina Katopaga Loidana Mama Lebaki Ning Tamnabagi Damak Tawai Katke Kongjomgi Lanfam Asi Mama Lebapu Nungshiba Tauna Faba Amasung Marebak Nimbagi Kudamni Ipa ipu singna taklamba lambi aduda ekoina tung induna lebak asigi ningkha tamba ngaknabgi damak ekoina nahono nawasak laurasi ekoigi khenabasing kauthongna duna tokhai taba sakti sing maithiba pinanaba amata oina leminarasi lebak asigi amasung maruoina manipurgi tangdu leitaba nungshi chananabagi damak chokthaba naidana honamninasi hairi Assam Rifles की IGAR South Major General VS Srinivas amasung Assam Rifles की rank khudimang nasu khongjom degi proposal pidakli Numit asina Manipur gi mathona faraba mapari pauna brajabasi chungnen sanana chungba athoba sing ingsinghali lamdam asida tangdu leitaba watapa daba ama purakna bagi damak ekhoi punna leminarasi hairi Nambul Turel gi Kaisampata gi Kaisamthong Fawba Nak Yeta Returning Wall Chaliba asida miyamna quality control tawna thabak tawdre haba complaint dagi Kaisamthong Kendra gi MLA Laisom Ibom Chana hakthengna na chatuna yingsinkhre yingshinba aduda IFCD gi official kaya saruya ke Kaisamthong Kabui Khul gi maning thangba mapalda wall chanba mafam kharada yot yaudana RCC haizili hairiba mafam aduda thabak shuba labor singna Thugaiduna yengbada yaufam thokpa yot ki chang watpagi khudam phangkhe maduda marilenaba department ke engineer singna fit yangkhai muk sangba RCC haiba loiraba returning wall ama thugaiduna matik chana quality maintain tawduna amu hanna hainanaba khanganke ISTV na mafam adudagi phangba pauda returning wall chanbagi thabak asi new chekondagi special contractor RK Surendrajit Kawba myo amana suba thabangni project asi mamang chahi ki October thadagi suba hokhibani Jahi ani gi manungda sembal loigadabani project asigi apunba senfamna crore tara mangani hairi MLA Laisom Ibom Chana mahaki yumgi anakpa mafamda chathariba thabak asigi chapchaba asengwa report mangonda leite sarkarna su khangalakpasu taude turel asi sagolban kendra amati Kaisamthong kendra ani gi marakta chenba turelni miyamgi lan oigadoriba mafam asida quality maintain tawduna thabak shuriba contractor khudakta blacklist tawduna charak pigadabani Quality maintain tawdana thabak shuriba mafam asi semgat sagat paleptuna hana thugaiduna nauna amuk haibagi thabak chathagadabani haike akhoi huji ubda adum khange go thi samdreba aduna loinamak thugai tare sidaina loibok thugai inong nongna fajana surprise tawraga engineer surprise tawraga tawbi tare adu tasengmadi asi tikadar si akhoi kanana masang su khangde blacklist tawbum to ichu tikadar mai supervision watpa adu tawba aduna department heng koi concern engineer su supervision wat len excel lor poi aina sum khanjabada adu masi am laibok thibani adu thugai matungda akoi further exam tawrga amona makha tan thugai darkar leite do si thugai mutung khangani aduna hujimaki de koi haiba ngamde adu sigidi hujimaki thugai natana further structure di aina lepina department da advice tawjen Huel Lalong Manipuri Thangta Association na Thangta Sanaroi Sinda Pifam Thopa Senfam Sing Piram Dabagi Damak Ngasidagi Hauna National Gi Thangta Association Asigi Makada Saruk Yaba Yararoi Haina Desam na Phongdokre Desam gi Office ta Pangthopa Pawi Mifam Amada Secretary General and Edition na Inisani Subna Ahum Dagi Inisani Taratruk Fawgi Youth Affairs and Sports Department na Thangta Association Asida La Kunipan Lising Taraga Humdoi Senfam Kaithokrabasu Thangta Sanaroi Sinda Matam Chana Phangalamdre Sanaroi Sinda National Gi Thakta Thangta Championship Sinda Saruk Yaruraba Tungda Handorakadaba Sen Handorakidre Haina Sanaroi Sinda Desamda Wakalakpadagi Tigatpa Hokibani Marabasina Association Asina Miyam Khangna White Paper Ama Puthou Haike Yanabong Purakri Fawdi Huyen Lalong Manipuri Thangta Association Manipur Gi Banner Makada Mana Manipur represent Toraga India Gi Tongan Tongan Mafam Singda Pangthokpa Thangta Gi National Level Championship Amadi Tournament singda Sharuk Yaba Nasidagi Hona Desamna Masi Chatpi Yararoi Haidana Media Gi Kuthangda Desamna Khangali Jun Thada Pangthokodoriba Imphal Municipal Corporation gi Mikhal Gamari Lenana City Congress Committee gi Manungda Leiba District Congress Committee amasung Block Congress Committee Office Bearer Singi Oiba Hanba Mifam Pangthokre MPCC gi Vice President Oipatanatana Congress gi Wanganglo Oriba N Birena Preside Tawduna Pangthokiba Mifam aduna Lakadoriba Mikhal Asida Congress na Mapungfana Mai Paknana Bahonagani Haina DCC Office Bearer Singda Thazabatamki
N Birena handaki mikhal asi Congress ki oina achoba singnaba amani maramdi mathang chahi ki angan ba sarukta pangthokadoriba assembly mikhal gi mami chawna handaki mikhal asida tagani haidi Paul Merthan atemba break amata Delta Tutorials for CBSE. Admission open. Class 9, 10 and 12 Science from April 4. Class 12 Arts from May 4. Class 11 Science from June 6. Vacations course for Navodaya and others from May 4. For detail, please visit Delta Tutorial between 6 am to 7 pm. Lengshin Birao, Sarma Opticals BT Road Infalna. Special offer pijabaga loinana hodok chare lens khaptumak laigadaba scheme masi pambi basingna isagi mit kachana pa fiber lens ama leibigadabani aduga adomgi apamba frame ama free de pijagani khudong chabasi lobiu nasimak lengsin birau Sarma Opticals opposite Johnson School BT Road Infal Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharak patarabasu karishu waningai leitre lift staff shira fijin biu adungi awaba punama kokna bigi pambaini diabetic na naraba anaba singnasu sizin na bayaraba lift staff capsule shu phangbigani lift staff syrup amadi lift staff capsule naraga laing babudi narjingai da saksal hobana hena fai Cupcakes with creamy vanilla filling from Winkies, the cake specialist. A magic mix of chocolate and vanilla marble cakes from Winkies, the cake specialist. Gari mangani haibagi warning ai oidre leijare anti-theft device super safe gari thenglakpa engine on tawbada SMS amasung calling tawraga khangalakani Haukraba gari engine off tawba yai gari gi leifam phone dagi map ki mateng na yengba yai hairiba device asi tungi ai fanabagi damak singjamai chinga makha yanglem ne kaida leiba MS Ben of Brother dagi leibiu break matungda taramungsari National Institute of Electronic and Information Technology Infal Naileki Nauna Sagadaba Academic Block ki Ureb Uyung Naileki Director General Dr. Asini Kumar Sarmana Tamkre Agam Pataleba Institute Asida Pangthokiba Tharum Aduda Manipur Sarkar gi Information Technology gi Special Secretary N Asok Kumar IAS Infal East ki DCM Joy Singha amasung Nailit Infal gi Executive Director DS Prameshwar Singha na saruya ki Nauna Sagadaba Academic Block Asigi Foundation Stone Maikum Hangdolaba Tungda Institute Asida Legadaba Model Career Center amasung asi hodoki Institute Asigi Campus Manungda Saruk Yakiba Singna U Chara Kayasu Thaki Mobile phone security ki Manipuri da handokpa lairik amasu release tauki Nailit ki Director General Asini Kumar Sarmana Nailit ki maruiba pandamni nahasimbu skill develop tauba amadi capacity building tauba asini Institute asina angang kaya puthokre makatana Institute asina lepalaitana puthongna basu honagani haiki ngasi ayupung mapanom taba matamda Wangjing SK lekai Hekruzum lekta braza tabada chahi tara mari khatangai riba Hekruzum Amarjit Kauba miyoi ama sokpadagi hospital da laikanakre thodok thopamdagi phangba pawi matung ina nupamacha aduna yumgi mamangda leiba wapalda wa ya lingaida braza tarakpadagi maki furit amadi masagi sarukhara chaki nupamacha adu khudakta Wangjing da leiba public hospital da pokatuna laikanarba matungda makhatana atopa hospital da laikanaki Ukrul da sungasi braza tabadagi tangkul katamnaw longi gallery mai chakpada miyoi ama sokle hairi Nauria pakhang lapa kendragi manung chanba ningombam amadi handak airport chaktokpada mayum makai sokhibadagi langthabal fura makhongda nauna khundariba miyoi sing ngarang setkiba nonglai nungsit aduna chauna amangata thonkhre miyoi amasu sokre mapamaduda leiba water supply scheme su amangata thonkhre awa ana taraba madi mayum makai nonglai nungsina humdokraba mafam singda ngasi ayuk hanagi kadagi additions chief engineer oiramba ke manoranjana luchingba kangbu amana yengsinbaga loinana
awa ana tarabasingda mateng pikre Manipur Sarkar gi mari lenabasingna awa ana tarabasingi damakta akhanaba miyeng changhaningi amadi mahaki maikei dagi pangba yaba mateng pangani haina ke Manoranjana phungdorokli ngarang numidang pung 8 rom taba matamda sitkiba akanba nonglai nungsit aduna mayai lambigi hiyang thangdagi samuro fawpi manungda leiriba electric pole kaya tukre masina maram oiduna maikei adomda ngarangdagi hauna mai phangan khidre hauzik mari lenaba department na electric pole amade wire sing semjin sajinbagi thabak paikhatkre Thawbal Kiam amadi Samramda su ngarangi nonglai nungsit aduna maram oiduna yum kaya humdokhibadagi miyoi kaya awaba khudongchadaba mayoknari Amaromda ngasi numida wairam sitkiba akamna nonglai nungsina Bisnupur amadi Thawbal district ki manungda leiba nongmai khongda yumkai dukan community hall na chingba chauna amangata thokre miyoi mari sokpadagi lakanakre nonglai nungsina humdorakpa potchai amadi uwa sing tekpadagi asokapan sing yaubasing fawba khudakta layengba chappa ngamkide miyam torotana lambida taramba potchai sing khundoktuna asokpasing analayeng sangda pulkhanake Nongmai Khong East amasung West Chaurangna yum chanirom amangata tokre mayum makai tekraba awa ana nanglaba miyamgi mateng mari lenaba authority na yangsinbinaba puning chungsilakli ngarang sitkiba akanba nonglai nungsit aduna konthauzam ima lairembigi akoibada hauba chahi yamlaba achoba u kaya tekhibaga loinana lairembigi awangda leiba yum anigi mathaksing humdokre nonglai nungsina soan kraba yum amadi lairembigi u tekhiba mafamda MPCC ki youth ki secretary Dr. S Ranjana yingsinkre wangkai hizam lerta leba panthau isai konungi laikai ka muknabadagi oiraliba matangda tongan ba natke lup mapangi apunba mifama mapangthutuna warip kaya lokre wayang bom lekai da leba pandam pauche gi office da pangthopa pawu mifam amada kasalgi thopurel wai mirel khombana ngasi natke lup ining thau sanamahi thawal kang lup maitei inat semgat lup MNF ukal kimax kasal kongbamaru lifeham land amadi kanglei ina semgat lup nambolgi apunba mifam ama pangthutuna wangkai hizam lerak maira paibi leisem lupki maira sangnen su sokpa yaroi loinana mitei lining chapasingi inat laisugi mahi tamfam amadi laisang oiriba panthau isai konungda changba thingbasu yaroi haina warep lauri haiki Ekugiti lining lisata lining bata athimba piba lining basanghan da wai pasim bata ekugi kulai ko na lining lisasi ko na pangsata ba mani masi da mutai ko khongam junda topio aduga ko lining chang lai changda sang basi yan bio ai bo pamdo ko mai ko Ukalgi General Secretary N Jila Ngambana handak tholiba lamgi wafam asi kanana su namfuda bunba yaroi haike Sini merata tolok ya bagi akibat selain masih tolok tanaba tangai fatana wangkai semleki tolok sensi lekai gi amasung Malaysia minati leiba singa siju masih nak kara tonjin tawina masih mah loisan binana ba aduga laifam da sangba tingda khotana tawa haiba siju masih su koi dining loising dadi yang ngai taba hek khalu bada sokpa ati wakal mo ta simone an le na yargadi masi kano tawi gano koi chamthok sa hin thinba si masi thingbi da na ba baroi silasi thu matamda loisan biu ro masida koi sarkar na jo lenga koi na jo mieng akan mieng changthin bidna masibu loisan bada mateng pangbiu haibasi ai thamjin Wangkai hizam lerekta leba hizam ratan amasung mahaki loinabasinga lekai gagi marakta muknaba thokliba si lup kharana wangkai miyambu inat liningi mayokta lebagum uba si khudakta lepiu haina hizam lerek development association gi chirol amana hari ihau sangsiliba si maitei inat lining chatpana ayambani masida kanagumba lup amatana nakal amata namatagi oiba miyengda khud thingjin birakanu Watho asigi warishin ama thuna puraksi hairabadi hizam ratan amasung ima leisem inat loisangi secretary na media da wangkai miyambu la namara siduna fazadaba tahan kiba adu kudakta singdorakadabani inat liningi mingda politics tawduna lekai miyambu usittabagi chanalon tahanbagi mayoktani lekai na boycott tawringaida sakhangdaba mitop sing changba thingba natana panthogi yumdagi mi hankiba mafamasida tangai fadaba Chana Tanganaba Madi Hida Langtak Sing Pushinada Athingba Amata Late, Lekai Miamna Maruina Mera Pai Bisina, Numit Kayani Changsileva Yo Asibo, Ekai Kumnabiu Hari.
lamgi wahau kharadagi sanamahi lainingbu singna badawna miyoi kharana logtuna baman bamongda sanamahi chataba singna panthogi masaikol changthok changshin tawbada tingliba si athupa matamda handoktuna lai khurumba lakliba singna makhal amatagi ayet apan pi danaba International Sanamahism Students Association na fongdoli masida makhata na athingba thamlabadi madu sanamahi lainingbu singnabani haina logani hairi Amaromda wangkai hizam lerek thokiba thodoki matangda nakal animata ungkhana duna pamdaba thodokaya tholakliba asi makhata na thoktanabagi damak yanaba ama puraknaba honabada JSC ama semkre ALBDN bu convener oina hapkre atuba matamda JSC na warishin puraknaba honaba amadi semliba JSC na koliba manungi thodo wathok singda atopa loop singna khut thingjin handaba haina suwari lawkre TEE ki matengna Sky Hospital da miyoi ama pokpadagi loina rakhiba heart ta ahoba leirakpa mai pakna operation tawduna menkre hospital asigi managing director Dr. Shyam Kishore na TEE na atei test kaya tawbada khangba ngamdaba heart ta leiba ahoba khangdopa ngami hospital asida hana open heart surgery mai pakna pangthokre heart ke ahoba leiba sing jahi yam jungai da layang haurabadi mai papa ngami phongdorali